ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤ ꯑꯩꯅ ꯁꯦꯝꯖꯒꯗꯧꯔꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤ ꯑꯍꯜ ꯂꯃꯟꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯝꯕ ꯑꯃꯗꯤ ꯑꯩꯅ ꯈꯔ ꯍꯦꯟꯅ ꯊꯤꯖꯤꯟꯖꯔꯒ ꯏꯁꯥꯗ ꯂꯩꯕ ꯅꯣꯂꯦꯖ ꯑꯗꯨ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯒꯗꯧꯔꯤꯕꯅꯤ꯫ ꯁꯦꯝꯖꯒꯗꯧꯔꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤ ꯑꯩꯈꯣꯏꯅ ꯌꯨꯝ ꯈꯨꯗꯤꯡꯃꯛꯇ ꯌꯥꯝ ꯂꯥꯏꯅ ꯁꯦꯝꯕ ꯌꯥꯕ ꯑꯣꯔꯒꯥꯅꯤꯛꯀꯤ ꯑꯣꯏꯕ ꯂꯤꯀ꯭ꯋꯤꯠ ꯐꯔꯇꯤꯂꯥꯏꯖꯔꯅꯤ ꯍꯥꯏꯇꯥꯔꯦ꯫ ꯍꯥꯏꯗꯤ ꯍꯩ ꯔꯥ ꯎꯍꯩ ꯄꯥꯝꯕꯤ ꯑꯗꯩꯗꯤ ꯃꯅꯥ ꯃꯁꯤꯡꯅ ꯌꯥꯝ ꯃꯣꯏꯗ ꯀꯥꯟꯅꯕ ꯐꯪꯒꯗꯕ ꯑꯗꯨꯅꯤ ꯍꯥꯏꯇꯥꯔꯦ꯫ ꯑꯩ ꯄ꯭ꯔꯣꯁꯦꯁ ꯑꯗꯨ ꯎꯠꯄ ꯍꯧꯖꯔꯒꯦ꯫ ꯁꯤꯗ ꯂꯩꯔꯤꯕꯁꯤ ꯏꯪꯈꯣꯜꯗꯒꯤ ꯐꯣꯏꯕ ꯅꯥꯄꯤꯁꯤꯡꯅꯦ ꯍꯥꯏꯇꯥꯔꯦ꯫ ꯑꯗꯨꯒ ꯁꯤꯅ ꯁꯟꯊꯤ ꯑꯀꯪꯕꯅꯦ ꯍꯥꯏꯇꯥꯔꯦ꯫ ꯁꯟꯊꯤ ꯑꯀꯪꯕꯁꯤ ꯊꯥ 3, ꯊꯥ 4, ꯊꯥ 5, ꯊꯥ 6 ꯁꯨꯝ ꯂꯤꯈ꯭ꯔꯗꯤ ꯌꯥꯏꯀꯣ, ꯐ꯭ꯔꯦꯁ ꯑꯣꯏꯕꯗꯤ ꯍꯥꯞꯄꯤꯒꯅꯨ꯫ ꯑꯗꯨꯒ ꯁꯤꯗ ꯂꯩꯔꯤꯕꯁꯤꯅ ꯀꯤꯆꯟꯒꯤ ꯑꯔꯦꯝꯕꯁꯤꯡꯅꯦ ꯍꯥꯏꯇꯥꯔꯦ꯫ ꯑꯂꯨ ꯃꯀꯨ ꯀꯔꯤ ꯀꯔꯥ, ꯆꯅꯝ ꯇꯤꯜꯍꯧ ꯂꯣꯏ ꯌꯥꯎꯔꯦ꯫ ꯁꯤꯅ ꯂꯐꯣꯏ ꯃꯀꯨꯅꯤ, ꯁꯤꯅ ꯁꯦꯝꯅꯤ꯫ ꯁꯤ ꯁꯨꯃꯥꯏꯅ ꯇꯧꯕꯤꯔꯅꯤ, ꯁꯨꯃꯥꯏꯅ ꯍꯥꯞꯆꯤꯜꯂꯅꯤ, ꯁꯟꯊꯤꯁꯨ ꯍꯥꯞꯆꯤꯜꯂꯅꯤ, ꯂꯐꯣꯏꯁꯨ ꯍꯥꯞꯆꯤꯜꯂꯅꯤ, ꯑꯗꯨꯒ ꯁꯤ ꯍꯥꯞꯆꯤꯟꯈ꯭ꯔꯒ ꯁꯨꯃꯥꯏꯅ ꯍꯥꯞꯆꯤꯜꯂꯅꯤ꯫ ꯑꯗꯨꯒ ꯁꯤꯗ ꯏꯁꯤꯡ ꯍꯩꯖꯤꯟꯕꯤꯔꯅꯤ꯫ ꯍꯨꯏꯁꯨ ꯀꯟꯅ ꯈꯣꯡꯉꯦ꯫ ꯑꯗꯣ ꯏꯁꯤꯡꯁꯦ ꯊꯟꯕꯗ ꯍꯥꯞꯄꯤꯔꯨꯅꯨꯀꯣ꯫ ꯑꯗꯨꯒ ꯁꯤ ꯃꯈꯨꯝꯗꯤ ꯐꯖꯅ ꯈꯨꯝꯕꯤꯌꯨꯀꯣ, ꯅꯠꯇ ꯇꯥꯔꯗꯤ ꯀꯥꯡ ꯀꯣꯛꯁꯤꯟꯒꯅꯤ, ꯐꯠꯇꯕ ꯇꯤꯟ ꯇꯥꯁꯤꯟꯒꯅꯤ ꯍꯥꯏꯇꯥꯔꯦ꯫ ꯑꯗꯨ ꯃꯈꯨꯝꯁꯦ ꯇꯥꯏꯠ ꯑꯣꯏ꯫ ꯑꯩꯗꯤ ꯁꯤ ꯁꯨꯝ ꯃꯌꯥꯝꯗ ꯎꯠꯆꯕꯒꯤ ꯕꯥꯔꯇꯤꯟꯗ ꯁꯨꯝ ꯇꯧꯕꯅꯦꯀꯣ꯫ ꯑꯗꯣ ꯁꯤꯗ ꯑꯩꯅ ꯇꯧꯔꯤꯕꯁꯤꯃꯛ ꯇꯧꯅꯤ ꯍꯥꯏꯕꯒꯤ ꯂꯩꯇꯦ꯫ ꯑꯦꯅꯤ ꯍꯥꯞꯄ ꯌꯥꯏ꯫ ꯌꯦꯟꯒꯤ ꯁꯦꯝꯈꯤꯕꯒꯤ ꯑꯔꯦꯝꯕ, ꯉꯥꯒꯤ ꯁꯦꯝꯈꯤꯕꯒꯤ ꯑꯔꯦꯝꯕ, ꯑꯗꯩꯗꯤ ꯏꯁꯤꯡꯒꯤ ꯃꯍꯨꯠꯇ ꯆꯤꯡꯍꯤ ꯑꯣꯏꯅ ꯇꯧꯔꯁꯨ ꯌꯥꯏ꯫ ꯑꯗꯨꯕꯨ ꯏꯁꯤꯡꯁꯤ ꯀ꯭ꯂꯣꯔꯤꯟ ꯌꯥꯎꯕ ꯏꯁꯤꯡꯗꯤ ꯇꯧꯕꯤꯒꯅꯨ꯫ ꯀ꯭ꯂꯣꯔꯤꯟꯗꯨꯅ ꯁꯤꯗ ꯌꯥꯎꯔꯤꯕ ꯃꯍꯤꯛꯁꯤꯡꯁꯦ ꯂꯣꯏ ꯍꯥꯠꯇꯣꯏꯅꯦꯕ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯣꯔꯒꯥꯅꯤꯛ ꯂꯤꯀ꯭ꯋꯤꯠ ꯐꯔꯇꯤꯂꯥꯏꯖꯔꯁꯦ ꯀꯥꯟꯅꯕ ꯐꯪꯉꯣꯏꯗꯣꯏꯅꯦꯕ꯫ ꯏꯁꯤꯡꯒꯤ ꯆꯥꯡꯁꯦ ꯁꯤ ꯀꯌꯥꯝ, ꯄꯣꯠꯁꯤꯗ ꯀꯌꯥꯝ ꯍꯟꯊꯔꯒ ꯍꯥꯞꯇꯣꯏꯅꯣꯕ? ꯑꯗꯨꯝ ꯁꯤ ꯑꯗꯨꯝ ꯆꯥꯡ ꯁꯨꯃꯥꯏꯅ ꯍꯥꯞꯄꯤꯕ ꯌꯥꯔꯦ꯫ ꯊꯟꯒꯅꯣ ꯍꯥꯏꯈꯤꯗꯅ ꯍꯧꯖꯤꯛꯇ꯫ ꯊꯟꯒꯅꯨ ꯆꯥꯡ ꯍꯥꯏꯁꯦ ꯑꯗꯨꯝ ꯐꯤꯠ, ꯁꯤꯗꯤ ꯕꯥꯇꯤꯟ ꯃꯆꯥꯅꯤꯅ ꯑꯗꯨ ꯑꯆꯧꯕ ꯗꯔꯝꯒꯨꯝꯕ ꯇꯧꯔꯛꯑꯗꯤ ꯐꯤꯠꯈꯥꯏ, ꯐꯤꯠ ꯑꯃꯒꯤ ꯆꯥꯡ ꯍꯟꯊꯔ ꯍꯥꯞꯄꯤꯌꯣꯕ꯫ ꯏꯁꯤꯡꯁꯦ ꯍꯟꯊꯔꯒ ꯍꯥꯞꯇꯣꯏꯕꯀꯣ? ꯍꯟꯊꯔ ꯍꯥꯞꯀꯗꯧꯕ꯫ ꯑꯗꯣ ꯑꯩ ꯍꯥꯟꯅꯗꯒꯤ ꯁꯦꯝꯕ ꯄ꯭ꯔꯣꯁꯦꯁ ꯑꯗꯨ ꯎꯠꯆꯒꯦ꯫ ꯁꯤꯁꯦ ꯍꯥꯟꯅꯗꯒꯤ ꯁꯦꯝꯕꯅꯦ ꯍꯥꯏꯇꯥꯔꯦ꯫ ꯁꯤ ꯑꯣꯔꯒꯥꯅꯤꯛ ꯐꯔꯇꯤꯂꯥꯏꯖꯔꯅꯤ꯫ ꯁꯤꯗ ꯍꯥꯞꯄꯤꯕꯁꯤꯡꯁꯤ ꯀꯩꯅꯣꯅꯦ, ꯁꯟꯊꯤ ꯌꯥꯎꯔꯦ, ꯌꯦꯟꯊꯤ ꯌꯥꯎꯔꯦ, ꯑꯗꯩꯗꯤ ꯂꯐꯨ ꯌꯥꯎꯔꯦ, ꯂꯣꯏ ꯀꯩꯅꯣ ꯇꯧꯔꯦ ꯍꯥꯏꯇꯥꯔꯦ꯫ ꯏꯪꯈꯣꯜꯗꯒꯤ ꯐꯣꯏꯔꯛꯄꯁꯤꯡ ꯁꯤꯗ ꯂꯣꯏ ꯍꯥꯞꯄꯤꯅꯦ ꯍꯥꯏꯇꯥꯔꯦ꯫ ꯃꯦꯟꯂꯤ ꯑꯩꯈꯣꯏ ꯏꯪꯈꯣꯜꯗ ꯀꯩꯅꯣ ꯐꯪꯉꯦ, ꯄꯥꯡꯈꯣꯛ ꯌꯥꯝ ꯐꯪꯉꯦ꯫ ꯄꯥꯡꯈꯣꯛꯁꯤ ꯁꯤꯒꯟꯗꯦꯕ꯫ ꯑꯗꯨ ꯁꯤꯗ ꯍꯥꯞꯆꯤꯟꯕꯗꯗꯤ ꯁꯤꯔꯦ ꯍꯧꯖꯤꯛꯇꯤ꯫ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯁꯣꯜꯕ ꯑꯣꯏꯔꯦ꯫ ꯃꯥ ꯌꯥꯝ ꯍꯧꯗꯅꯕꯒꯤ ꯂꯪꯊꯣꯛꯄ ꯀꯥꯟꯗ ꯑꯗꯨꯝ ꯍꯧꯔꯛꯄꯗꯣ ꯑꯗꯣ ꯍꯧꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ꯫ ꯍꯧꯗ꯭ꯔꯦ ꯁꯤꯗ ꯀꯩꯅꯣ꯫ ꯑꯗꯨ ꯁꯤꯒꯤ ꯄꯣꯠꯁꯤ ꯀꯔꯝꯍꯥꯏꯅ ꯁꯤꯖꯤꯟꯅꯒꯅꯤ ꯍꯥꯏꯕꯗꯣ ꯑꯩ ꯎꯠꯆꯒꯦ꯫ ꯃꯆꯥ ꯆꯠꯊꯣꯛ꯫ ꯈꯨꯠꯇꯣ ꯁꯨꯃꯥꯏꯅ ꯑꯣ ꯆꯨꯝꯊꯣꯛꯄ꯫ ꯆꯨꯝꯊꯣꯛꯄ, ꯅꯠꯇ ꯇꯥꯔꯗꯤ ꯐꯠꯇꯕꯗꯣ ꯌꯥꯝ ꯌꯥꯎꯔꯛꯄꯅꯦꯕ꯫ ꯁꯨꯃꯥꯏꯅ ꯃꯛ ꯑꯃ ꯍꯥꯞꯄꯤꯕ ꯃꯇꯝꯗ ꯃꯥꯒꯤ ꯏꯁꯤꯡꯒꯤ ꯆꯥꯡꯁꯤ ꯃꯛ 9 ꯍꯥꯞꯀꯗꯧꯅꯦ ꯍꯥꯏꯇꯥꯔꯦ꯫ 1, 2, 3, 4, 5, 6, 7, 9꯫ ꯂꯤꯀ꯭ꯋꯤꯠ ꯐꯔꯇꯤꯂꯥꯏꯖꯔ ꯑꯃꯗ ꯏꯁꯤꯡꯅ 9ꯅꯦꯕ꯫ 9 ꯍꯥꯞꯀꯗꯧꯕ꯫ ꯑꯗꯨꯒ ꯐꯖꯅ ꯀꯩꯅꯣ ꯇꯧꯔꯅꯤ, ꯑꯣꯠꯈꯥꯏꯕꯤꯔꯅꯤ꯫ ꯁꯤꯒꯤ ꯂꯤꯀ꯭ꯋꯤꯠ ꯐꯔꯇꯤꯂꯥꯏꯖꯔ ꯁꯦꯝꯖꯔꯤꯕꯁꯤ ꯆꯍꯤ 2ꯗꯩꯅ 3 ꯑꯗꯨꯃꯥꯏꯅ ꯊꯝꯕ ꯌꯥꯕꯅꯤꯀꯣ꯫ ꯑꯗꯨꯝ ꯂꯤꯔꯤ ꯃꯇꯤꯛ ꯍꯦꯟꯅ ꯐꯕ ꯍꯦꯟꯗꯣꯏꯅꯤ꯫ ꯁꯤ ꯆꯥꯏꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯠꯆꯒꯦ꯫ ꯃꯆꯥ ꯅꯪꯒꯤꯁꯦ ꯁꯤꯗ ꯂꯩꯔꯤꯕ ꯂꯩꯁꯤꯗ ꯑꯗꯨꯝ ꯒꯝꯂꯥꯒꯤ ꯁꯥꯏꯖ ꯌꯦꯡꯉꯒ ꯍꯩꯕꯤꯈꯤꯕ ꯌꯥꯔꯦ꯫ ꯑꯗꯨꯒ ꯁꯤꯗ ꯗꯔꯝꯗ ꯊꯥꯕꯁꯤ ꯁꯥꯏꯖ ꯆꯥꯎꯕꯅꯤꯅ ꯀꯩꯅꯣ ꯃꯛ 2ꯒꯨꯝꯕ ꯍꯩꯕ ꯌꯥꯏ꯫ ꯆꯥꯡ ꯂꯩꯌꯦꯕ ꯍꯩꯕꯒꯤꯁꯨ? ꯍꯣꯏ, ꯈꯔ ꯍꯩꯖꯤꯟꯕ ꯌꯥꯗꯦꯕ? ꯍꯣꯏ꯫ ꯑꯗꯣ ꯁꯤ 15 days ꯂꯩꯔ ꯁꯤꯖꯤꯟꯅꯕꯤꯌꯣ꯫ ꯅꯠꯇꯕꯤꯗ ꯋꯤꯛꯂꯤꯒ ꯁꯤꯖꯤꯟꯅꯔꯗꯤ ꯄꯥꯝꯕꯤꯗ ꯍꯦꯟꯅ ꯁꯣꯛꯀꯅꯤ꯫ ꯐꯔꯇꯤꯂꯥꯏꯖꯔꯗꯨ ꯀꯟꯕꯒꯤ ꯍꯦꯟꯅ ꯀꯩꯅꯣ ꯇꯧꯕꯒꯤ ꯒꯝꯂꯥ ꯑꯗꯨ ꯏꯟꯁꯥꯡ ꯅꯥꯄꯤꯒꯨꯝꯕꯗꯗꯤ ꯋꯤꯛꯂꯤ ꯆꯥꯏꯕ ꯌꯥꯏ, ꯏꯪꯈꯣꯜꯗ ꯊꯥꯕꯗꯗꯤ꯫ ꯑꯗꯣ 15 days ꯂꯩꯔ ꯆꯥꯏꯕꯁꯨ ꯌꯥꯏ꯫ ꯉꯝꯗ꯭ꯔꯦ ꯍꯥꯏꯔꯒꯅ ꯊꯥ ꯑꯃꯃꯝ ꯂꯩꯔꯒ ꯆꯥꯏꯕꯁꯨ ꯌꯥꯏ꯫ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫